ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯍꯨꯠꯆꯤꯟꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯅ-ꯅꯩꯅꯅꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯄꯣꯄꯤ ꯐ꯭ꯂꯥꯋꯔꯕꯨ ꯐꯖꯕꯒꯤꯗꯃꯛꯇ ꯊꯥꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ-ꯅꯩꯅꯖꯒꯅꯤ ꯅꯩꯅꯖꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯄꯦꯅꯦꯂꯤꯁꯁꯤꯡ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯅꯠꯇꯕ ꯉꯧꯗꯒꯤ ꯉꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯔ ꯉꯧꯇꯦ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯤꯔꯤꯕ ITFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯜꯕꯣꯏꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯅꯤꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯔ ꯉꯧꯇꯦꯗ ꯍꯥꯟꯅ ꯂꯥꯛꯆꯔꯒꯦ ꯁꯔ ꯉꯧꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯄꯣꯄꯤ ꯊꯥꯏ ꯊꯥꯗꯦ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯔꯅ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯩ ꯑꯣꯏꯅ ꯐꯖꯕꯒꯤꯗꯃꯛ ꯊꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯑꯣꯖꯥꯅ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯥꯎꯕꯣꯏꯒꯤ ꯏꯁꯩꯗꯁꯨ ꯑꯩꯈꯣꯏ ꯇꯥꯕꯤꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯣꯄꯤ ꯊꯥꯕ ꯑꯁꯤꯗꯤ ꯐ꯭ꯂꯥꯋꯔ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯐꯖꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯄꯤ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯕꯅꯤ ꯁꯔ ꯃꯔꯛ ꯊꯠꯅ ꯋꯥꯐꯝ ꯑꯃꯇ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯖꯕꯒꯤꯗꯃꯛꯇ ꯊꯥꯕꯅꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯗ ꯀꯩꯗ ꯑꯩꯈꯣꯏ ꯒꯝꯂꯥꯗ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯥꯕꯤꯕꯗ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯆꯤꯡꯃꯥꯏ ꯑꯣꯏꯅ ꯊꯥꯕꯤꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯣꯠꯅ ꯁꯔꯅ ꯀꯔꯤ ꯂꯩꯕꯤꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕ ꯈꯔ ꯂꯩꯕꯅꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯔꯥꯖ ꯀꯄꯨꯔ ꯐꯤꯂꯝ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩ ꯃꯌꯥꯝ ꯊꯥꯕꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯅꯤ ꯍꯤꯟꯗꯤ ꯐꯤꯂꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯁꯤꯟꯁꯤꯂꯥꯒꯨꯝꯕ ꯄ꯭ꯔꯦꯝ ꯔꯣꯛ ꯑꯁꯤꯗ ꯍꯤꯔꯣ ꯍꯤꯔꯣꯅꯤꯅ ꯂꯩ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯕꯨ ꯐꯖꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯄꯤꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯃꯥꯏ ꯊꯥꯔꯒ ꯐꯖꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯄꯣꯄꯤꯁꯦ ꯐ꯭ꯂꯥꯋꯔꯒꯨꯝꯅ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨꯅ ꯄꯣꯄꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯂꯧ ꯑꯦꯀꯔ ꯑꯃꯗ KG 5 ꯇꯥꯗꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯅ ꯑꯣꯔꯗꯔꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ITFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯣꯄꯤ ꯐ꯭ꯂꯥꯋꯔ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯄꯣꯄꯤ ꯐ꯭ꯂꯥꯋꯔꯁꯤ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯦꯡꯅꯖꯩ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯑꯣꯖꯥꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯍꯥꯏꯔꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ 30ꯗꯒꯤ ꯍꯧꯔꯒ ꯒꯥꯟꯙꯤ ꯖꯌꯟꯇꯤ ꯅꯨꯃꯤꯠ ꯗꯦꯠ 2 ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯄꯣꯄꯤ ꯐ꯭ꯂꯥꯋꯔꯁꯤꯡ ꯌꯣꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯂꯝꯀꯥꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯃꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯒꯤ ꯃꯔꯝꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯁꯣꯛꯂꯤꯕ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯄꯤ ꯐ꯭ꯂꯥꯋꯔ ꯌꯣꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯝꯀꯥꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯉꯧꯇꯦꯅ ꯍꯥꯟꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯥꯕꯁꯤꯗꯤ ꯄꯣꯄꯤ ꯊꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯐꯖꯅꯤꯡꯉꯥꯏ ꯈꯛꯀꯤꯗꯃꯛꯇ ꯊꯥꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯐꯠꯇꯕ ꯃꯌꯥꯝ ꯈꯟꯕꯁꯤ ꯃꯁꯤ ꯀꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯩꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯀꯥꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯂꯥꯏꯕꯛ ꯐꯔꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗ ꯐꯥꯎꯕ ꯆꯟꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯔ ꯉꯧꯇꯦꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯁꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯁꯤꯗꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 4 ꯁꯨꯡꯉꯤ ꯍꯦꯔꯣꯏꯟ ꯁꯨꯡꯉꯤ ꯍꯥꯏꯕꯁꯤ ꯏꯈꯪ ꯈꯪꯅꯗꯨꯅ ꯂꯩꯔꯦ ꯃꯔꯛ ꯑꯁꯤꯗꯩꯗ ꯁꯔꯀꯥꯔꯅ ꯆꯤꯡꯃꯥꯏ ꯊꯥꯔꯝꯕꯁꯤꯡ ꯍꯥꯏꯗꯠꯇꯅ ꯑꯗꯒꯤ ꯌꯥꯟꯊꯠꯇꯅ ꯃꯥꯡꯍꯟꯗꯅ ꯇꯧꯔꯤ ꯑꯗꯒꯤ ꯃꯤꯌꯥꯝ ꯀꯌా ꯑꯃꯅꯁꯨ ꯃꯅꯤꯄꯨꯔꯁꯦ ꯑꯅꯤꯁꯨꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯀꯌా ꯑꯃꯁꯨ ꯍꯪꯗꯨꯅ ꯂꯥꯛꯏ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯑꯣꯖꯥꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯁꯤ ꯐꯖꯕꯒꯤꯗꯃꯛꯇ ꯊꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯃꯌꯥꯝꯅ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯁꯤꯗ ꯑꯣꯖꯥꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ꯭ꯔꯥ
ꯑꯩꯗꯣ ꯃꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯀꯣ ꯑꯗꯨꯅ 4 ꯃꯤꯅꯤꯠꯀꯨꯝꯕꯗꯤ ꯑꯩ ꯂꯧꯕꯤꯈ꯭ꯔꯒꯦ ꯑꯣꯖꯥ ꯅꯝꯕꯔ 1 ꯑꯣꯏꯗꯣꯏꯔꯥ 2 ꯑꯣꯏꯗꯣꯏꯔꯥ 2 ꯑꯣꯏꯕꯅꯤ ꯑꯣꯖꯥ ꯅꯝꯕꯔ 2네ꯕ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯡ ꯅꯨꯡꯇꯤꯁꯤ ꯃꯄꯨꯛ ꯅꯥꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯣꯛꯇꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯨꯠꯆꯤꯟꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯅꯔꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯟꯖꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ